Torbung Banglada Kukising Kibada Thak2 Security Force na Churachandpur District tagi ID 13 fagat pangamkre. Bisnupur District ki Torbung Bangla amasung Fogokcho Ikhaida tha asigi 13 ki numidangda kuki khulai paibasingna bom yauna nongmai kaptuna attack chathakraba matung Security Force na mafam adugi akoibada leptana chatharakpa search operation singda Churachandpur District ki Lungdai Phai Laina Ukhul amasung Kangbai area dagi improvised explosive device 13 fagat pangamkre hari official oiba pau amagi matung ina Churachandpur gi Kangbai Romdagi Chatharakiba attack sing adu state police amadi atai central forces singi apunba khutpuna leptana chatharakpa search operation sing aduda Kangbai amasung Lungdai Phai Laina village ki tainaba mafam amada kuki lalauba singni jingnaba singna phumjinduna thamlamba ID adu asoyangam yauduna lokhoki hairi tungda security ki bomb expert singa loinina phangbangam kiba ID sing adubu asoyangam yauduna ngasi dispose tauki PR Thamliba State asida matam kuirabagi tungda kuki khulai paibasingna Torbung Bangla amadi Fogokcho Ikhaidagi lanjena duna leiruraba IDP sing mayumda hanjinba horakpa matamda bom amasung nongmai round kaya kapsinduna chatharakiba attack adubu Ministry of Home Affairs ki nakong yauduna hojikti Ministry asina Manipur ki Governor Joy Kumar Balada thawdo adugi akupa report tharaknaba official oina khangalakre hari amaramda chathakiba attack adu kuki khulai paibasingni haina miyamda khanganabagi mawongda kuki jo council na chathariba attack sing adu lenga asina IDP sing bu masagi maramda hanjinuna leita hanbagi thawong adu singnabani haina phongna statement thorakibaga loinana council asigi information and publicity secretary Gilmja Boljo gi mathakta FIR pangadabani haibagi dabi sing tongan ba civil society organization singna lengakta dabi tauri Myanmar military junta gi election India na masak khangbi ganu haina military ku gi mayokta lalhori balup singna appeal tauri Myanmar da based over yellow mi gi organization sing amadi anti coup revolutionary organization 113 na India government ha Myanmar gi military na sindu leba adugi election pangthokani haina tauriba si India na masak khangbi ganu haina appeal tawrakli Myanmar da based over organization India for Myanmar na thadorokpa cherol amagi matungina hojik Myanmar gi military junta government asina leba aduda namfu safu da Myanmar army na control tawba mafam khara da election pangthokna ba honari jam junta army na pangthokani haina sil langliba election asibu India government amasung parliament na acknowledge tawroidabani amadi Indian official representative sing Myanmar da thaduna junta gi manglan haibadi pangthokliba election asi legitimate oihanduna makoina mai pakna basiliba si yengsinbiu haina su appeal tawri group asina makhatana India government amasung parliament na Akanba Thorang sing lokatuna Myanmar da democracy amasung leba sigi praja sing da mapung fabaning tamba fanganaba honabiu hari chera asida Myanmar Institute of Chin Affairs ICA amasung Mizoram University ga memorandum of understanding MOU sign tawna duna Myanmar da leba mahiri sing Mizoram University da tamhannabagi khudongchaba pihalagani hari khongthang asi Mizoram University na Mizoram government gi instruction da tawkiba natte Thorang asi India government amasung ICA ga Yanaba purakibani thawong asina takpadi India government na yumlo nariba Myanmar lebakta democracy purakpa pami amadi Myanmar gi praja singbu tung koina ningtam hanbagi pandam thamba pami haibasi uthorakli haina agency na phongdokli Vida nongmai kaplaglaga tampakta thiba humba chathabasi mamangda chenkhraga maningda thiba gumbani Isagi iramda makta da lanjenaraga lariba miyoi sing IDP mayumda hanjinnabagi leingakna paikhalakliba khongthangi ahoba tangkaki saruk ama oiriba Torbung amadi Phagokchau Ikhaida khunja singna hanjinbaga mayumda fawba semjin sajinba nangdringaida kuki khulai paiba singna anakba mafamdagi landa sidhanba asi yamna chumdaba thawongni haina salai kanba lup sisi na thadorokpa cherol amana haidi cherol asina makha taraduna hai IDP sing adu mayumda tasengna hanjinba natri hanjinba yagadra haina mawong yengduna yum kai semjinba changkhiba miyam ngaktani Hojik state asida masing yamkhraba central amadi state forcing leina asiguma thawdok thohanba haibasi center amadi state lenga anima kya chauba marani lenga na amu hana siguma thawdok lamdam asida thohaloidabani amarom da tangdu leita draba khunja micha miyam da nongmai bom na chingba sijinnaraga landaram laba matung da khuchukulai di fangle hairaga maduda chenaba misak mioi amata fagat pangamdaba duga tampaki lamdam singda checksin thawrang lawduna thibahumagi thabak chathaba asisu angakpani mamang da chenkhraga maningda maira paiduna thibagumbani Manipur asi thugai gi ningma manwa thawong amata lengana tawroidabani madugi mahuta IDP sing asibut athuba matamda lengana thakiba matam adugi manungda tangdu leitana marai kai mayumda hanjilhallu lamdam asida chumba sengba faba miyamgi khanba lenga amalai haiba thabakna lamdam asigi miyamda ulu haina cherol asina makha tarakle
Security Force ki thawong yaningdaba phongdoragli IDP singna torbung Banglada masagi mayumda hanjinbada tha asigi taraga taru ki numidangda kuki khulai paiba singna nongmai amadi bom kapsinduna aki khangpi khibadu hairok miyamna ni haina laingak sina khallabra haina hairok miyamna pendaba phongdoragli ngasi anganba ayuktagi hairokta Central amadi State Force na thibu humba chathakiba yaningdaba phongdoktuna ngasi hairok maikaidagi maira paibi yauna miyamna mifam ama pangthokkibada phongdok PR laktrigai Manipur leiramba laingak aduda PMGSY gi makhada semgatkadaba lambi thong kaya aremada manghalle Megachandra Khutchabi singda thika pinaba honaringai Manipur gi mafam kaya da paikhatkadaba package kaya gi tender tawba ngamdre PR laktrigai Manipur leiramba laingak aduda PMGSY gi makhada semgatkadaba lambi thong kaya ama aremada manghalle haina MPCC gi president su oiriba Wangkhem AC gi MLA K Megachandra na phongdokre ngasi Wangkhem AC gi manung chana chorangpak khul fawbu chaliba kilometer mangarom sangba Intervillage Road MLA na pothole menbagi thabak paikhatpa haubaga mari leinana wafam asi MLA na phongdokhibani ngasi dagi pothole mention bagi thabak adu yengsiladuna MLA K Megachandra na makata na hai chorangpat ki lambi asi semnabagi damak 2019 dagi hauraga Rural Development Ministry Government of India na lupa crore taret sanction tawraga thamlog ba package amani adubu Manipur lenga na makhoiga Khutchanaba thikadar ani ahum khaktada thika pinaba honaringai ngasi fawa PMGSY gi tender amata tawba ngamdana leiri tender tawnabagi damak anirak honarkhre adubu tawba ngamdana ngasi fawa leiri ACC gi oina su sarangpat ki khunja kayana lambi asi sembi dre haiduna lambi thingba lambi tawkhaiba yauna wakat mifamna chingba kaya su tawkhre Wangkhem AC gi oina charangpat lambi semnaba sumnagi package amakhak asi yawbani 2019 dagi ngasi fawba ngaiduna lakhibani thigalubada lenga ki Khutchabi department gi Khutchabi amadi minister gi Khutchabi singda thika pinaba honabada Manipur gi mafam kayada paikhatkadaba package kaya gi tender asi ngasi fawba tawba ngamdaba oiramle khangjadaba miyamnadi MLA na lambi sembi de haina khanaba yawri miyam gi pendaba sing asi yenglaga charangpat lambi asi tangai fadana khara makai chatpa yanaba MLA gi maikai digi lambi asi gi pothole sing asi mention ba hobani lengang na soibadigi awaba kaya mayoknariba si khangminasi lakadoriba 2026 ki March ki tang kuntraga mathoi fawgi manung laingak na PMGSY gi tender sing asi tawba ngamdraga di Rural Development Ministry na hariba lambi semna na bakai thokriba sanction pumba kaglagani haibagi che amasu ministry dagi lakpa leire asiguma kakhiba thoklabadi atopa PWD na chingba amada hablaga semna ba honagani package amada hablaga leiribana atopa package amada amuk hapa yadaba leibana 2019 dagi sanglaba matam asing ngaiduna lakpani lambi asi makki suksoi soidana upay ama chawraga semna ba honagani haiki Manipur ki Governor amasung Assam Rifles ki DG phaminaduna Manipur ki security ki phibam nauna khanakre Manipur ki Governor Joy Kumar Bala amasung Assam Rifles ki Director General Lieutenant General Vikas Lakhra ga raswabanda unaduna hojik irang mayoknariba Manipur da security ki diplomat ki matangda kumna khananainakre haina official oiba statement amana phongdokrakli Assam Rifles ki DG amasung Manipur ki Governor ani nangarang Imphal gi Rasbabanda State asigi security ki phibam khananaina khibadu tha asigi taraga taruk ki numidangda Bishnupur District ki Churachandpur District ka lonna ba torbung amasung phagok chawi khai gi mafam singda kuki khulai pai bani haina chingna ba singna bom yauna nongmai round kaya kapsinduna nongna mayumda hanjilakli ba IDP singda attack tawkiba adugi tung oinana pangthokiba meeting ni haidi AR gi DG Lakhirana Manipur ki Governor unakiba aduda Manipur pumbagi oina deploy tawriba Assam Rifles ki personal singna security amadi miyamgi punsi amasung lanthum ngakna honabada lawriba thodang sing mayek singna thamkibaga loinana Assam Rifles na hojik Manipur state santi amasung tangdu laita ba hanjilakna ba honaba leptri haina su paudam ki hari Official statement aduda Assam Rifles na Manipur state civil administration security forces amadi micham miyamga Akanba coordination thamduna Manipur da tung koiba santi amasung tangdu laita ba purangna ba honari haibadu nahongna na ningsingki mifam aduda Bishnupur District ki torbung amasung Phagokchaw ikai hariba mafam asi 2023 gi May 3 da Kanglufani gi khwaidagi ihan hana hawrakiba mafam ni haina kudong khangdokhibaga loinana tha asigi taraga taruk ki numidang torakiba attack asigi makha tarakpa oina Hariba khulsing asi akoibada ahenba security forces sing thajinuna prajamyam gi punsi amasung lanthum ngakpagi thabak sing kangkhad hankibaga loinana manak nak paching nabaching gi mafam sing dasu hauzik khawba lepa leitena paktak na search operation sing chathabaga loinana kozo kulai kaya su phagat pangam kre haina statement asina phongdorakli thododogi lenga amasung security forces sing na matung taba paikhat pa yaba thabak sing khanaraduna mifam aduda torbung amasung phagokchaw ikhaida kuki khulai paiba sing na torakhiba attack adugi matangda mari leinaba police station sing da FIR register tawkhibaga loinana thododogi matangda sijinba hokre haina phongdorakli PR lengak leiriba Manipur state matam kuina
balance ki thabak sing lepluraba matung Phagok Chau Ikai amasung Torbung area da Maidai Khunja singda chatharakiba attack adu state lenga amasung security force na hakchina lawbaga loinana attack adu chathakiba mathangi numita mafam aduda ehenba security force sing thajinduna Khunja singi lanthum amadi punchi ngakpagi thabak sing leptana chathari thangai fadrabadi mafam aduda permanent security forces singi post sing hangduna thambagi oithokpa yai haina statement asina phongdorakli umangi lam list natraga law singugi lamda sizinaba yade Supreme Court Manipur dadi illegal immigrants sing umangi lam kokthokpa natraga khunda simada thingba ngamdri Chahili sang sina Manipur ki chingi lamda kuki illegal immigrants sing na reserve forest area sing khopchinduna yum kai sajilakpa lairaba hostel enga asina kan action lokhotpa ngamdri adubu Supreme Court na sagol sen numita taki raya magi matung ina India gi manungda lairiba forest ki lam khudingmak list na traga law singu bagi lamda sizinaba yare haina phongdokre Karnataka High Court na taki order cooperative society amana forest ki lam sing makata na list Pigadabani haina takiba order adubu Supreme Court ki Justice Bikram Nath amasung Justice Sanjeev Mehta gi bench na set aside tawduna wagat ki Supreme Court na set aside tawkibagi maramdi kanaguma miyoi natraga corporate sector amana forest ki lam list natraga law singu bagi lamda onthoke hairabadi central government gi approval sing hana lawgadabani hairiba approval issue Forest Conservation Act 1980 gi under section 2 gi makhada lawgadabani ekasigi makhada list tawduna forest ki lam sizinaba haibasi lobu khongawnabani amadi aina yadabani maram aduna asiguma thawong asi makhatana chatharoidabani haina judgment taki amaramda asiguma Supreme Court ki achet judgment asi yangluragadi Manipur ki chingilam haibadi Kukising namna taba district sing da reserve forest singilam khopchinuna khunda siliba amadi ain kaina poppy plantation tawriba sida state lenga asina Supreme Court ki asiguma judgment asibu state asida chana handuna reserve forest ki lamda khopchinuna khunda siliba si khudakta takthok handrabadi state lenga asishu Supreme Court ki order ki mayok ta thabak tawi haina lawdaningai maram leite nungsit motpa mafamda sajel tawba khudung thiningai oi ka hena nungsit motpa mafamda hakchang sajel tawba khudung thiningai oi haina University College London UCL gi researcher singna thijinbadagi khangba ngamle United Kingdom Taiwan China Denmark amasung United States miyoi lakh taraga manga rongi mathakta chahi tara hena Thezeliba matung da wafam asi khangba ngamlakibani changnaina hakchang sajal tawbuna cancer amasung heart disease na maram oiraga manung matam chadana sibagi risks hantahali adubu nungsin motpa mafam da leiba miyoi singi oinadi hakchang sajal tawrabasu thoidongna kanaba phangde thijin humjinba kangbu aduna tongan ba mafam da chatuna nungsita yawba particulate matter PM gi changkubna yingsinki diameter da micrometer 2.5 tagi hena pikpa PM na ningsa sor honjinbada yawkhraga lungs amasung igi ichel da tinki maduna maram oiraga hakchang da khudong thiba kaya marum thogalakpa yai hari malengi oina miyoi chada nifuga rom hena nungsit motpa mafam da leiri maram aduna cancer amadi heart ki laina na chingba nabagi chang wangkhalakpani haina study adubu luchingkiba National Sing University Taiwan gi professor Bowen ku na phongdo ki study aduda sarugya kiba US UCL gi Department of Behavioral Science and Health ki professor Andrew Stefto na haiki miyoi bana machoi bachin jang machal suna chabaga loina na chang naina hakchang sajal tawrabasu nungsit motpagi chang hengalakpa maram na nongmagi khudong thiningai oiba hengalaklei malengi thakta pollution thokpagi chang hanthana bahona bamana thana miyoi ba khunaina punsi nungsangna amasung ana ayek yaudana hingnabagi atopa pambai leite haina mangna phongdoki study dugi saruk ama oina thijin humjin bakangbu aduna mamangda chathakiba tongan ba study taret ki data kumna naina duna yengki kanaguma miyoi amana chayol khudingi mayai oiraf changda pung ani makai hakchang sajel tarabadi manung madam chadana siba yabagi risk chada kontra hanthara haiba khangmangamki adubu ka hena nungsit motpa mafam da leirabadi hakchang sajel tawrabasu thoidongna kanaba phangde study du da saruk yakiba UCL gi Department of Epidemiology Professor Paula Janino to na haiki ising nungsit motpagi chang hengalakpa na maram oiraga miyoiba khunai da chawba chaitheng ama pirakli malengi mafam ayambada ka hena nungsit mosilakpa maram na hakchang sajal tawrabasu thoidongna kanaba phangdabagi khudam mayik sengna thengnare editorial kalamdagi lakhotjarake chingilamda power phangdaba Aadhaar card photo state tawbada lupa lising ama changhanba ikainingai ni India da lairiba mipung khudingma ki yum sing electric phangana bakumja 2017 gi September thada Pradhan Mantri Bijli Har Ghar Yojana Sauvagya chanahan bahauki scheme asagi maruoiba pandamdi rural amadi urban gi area sing da lairiba yumthong khuding da electric phanganbani maruoina socio-economic and cash census 2011 gi matung ina lairabagi pankhai makhada leiba singi yumthong khuding masak khangdokpaga loina mai phanganbani haiba scheme asi Manipur da su matam amada yamna thawai yauna paikhatuna mai phanganaba honarami khwaidagi lairaba imung da su scheme asigi makhada sel lawdana mai pirami matam aduda Manipur gi yumthong khuding da mai piba ngamba state ama oire hana lauthokpada yauraki
Wafam asi kadai fauba chumbagi haina paumi kayana thigatki aduga mai fangdaba khul mayam amagi maramdasu pau iraga fongnaki paumi singna pau iba khunja singna mai fangdaba fangle haijile haina che chang mayam ama thadok naraklagasu lengaki nakongda madu changkhide makoina hana yatuna thamkiba yumthong khuding mai piba ngamle haibadu adum kaidana thamlaga laki kamdawna yumthong khuding mai piba ngamli banu haina hangnaruba matamdadi off grid haiba ama aduga grid ki line haiba amagada mai piba makhal ani leirami haibadi electric ki wire tingduna khulamadagi khulamada yohanba khudong chadaba manung hanjinba na leiba mafam singdadi off grid chagi mai pirami off grid haibasi matam amada manireda na paikhalamba scheme gi makhada solar dagi power pibaduni solar plate ama ani thangatlaga battery amada charge tausinba amasung ayuk nungthildana solar power dudagi hakthengna mai sijinaba yahanba aduga numidangi matamdana battery dudagi mai sijinaba yahanba duni haiba thawong asigi makhada chingi khulcha magi mathakta mai phanganki haiba scheme adu kumja 1999 aduai gi matamdani matamduda solar power dagi power fangbagi khusu khulai sing adu chahi 10 dagi hena chatloi hairami haujikti chahi 10 henkhibana maram oiraga solar dagi mai piramba khul kaya maru mai phangkidre mai phangdaba mafamda leiba miyam adu sulaiba asigi shuti jeni makhoida kamdawna power fangangadage haibasisu achoba singnaba ama oiraga leiri fana yamna singnaba leijaraga so pambai ama natraga pambai ama oiraga lengakna mai fanganba haibasi tangai fadaba oiri adubu Manipur lengana asiguma khudongcha khidraba khunja sing asigidamak mai fanganaba thaurangdi karimata tauba ude masina maram oiraga khunja sing aduna Konjel thokna laureki ekhoi manipuri macha natabra haiduna manipurda sizinariba electric power assisted masagi oijaba generation amata leitabana mapalamgi power sector singdagi sel piraga leiduna pusillakani asuna mamal wangna leiraga miyamda fangandabana yamna tathana lengakna amu fangalibani mai unit amagi mamal lupa manga piduna leiruraga miyamdana lupa ahum makhai gi changda miyamda fangalibani mingondagi leiriba mamal dudi chapchana pidaba yadabanina Lengakna lamsam grant oina tha khudingi yamlaba senfam Manipur State Power Distribution Company Limited ta piribani masigi sumathakta meter bypass tawraga sijinaba consumer mayam ama leiri logi wangmada mai kolaga sijinaba imung lising leiri makoina lemna sijinariba power gi mamal adu lengakna puthokpada awaba oiribani asiguma tanfam asida state asigi khungang khudingmakta phanganba haibasi MSPDCL gi kangbunadi oithokhanba sukngam ngamlaroi maramdi khul amadagi kilometer 10 lapa mafamda khul ama leiri haina lawrasi madu yaunabagi damak electric post yungba tara tingba HD line sing pansinbada cell mayam ama changani madugi sumathakta mafam adu yaunanaba mai pirakpada system loss mayam amasu yaugani aduga khul adudagi karakadoriba senfam adudi yamna pikpa maramna fibam soklaba MSPDCL na khul amada mai yohanba haibasi oithokningai maram leite handakta kamjong district ki Samphung block ta leiba chakri khulendagi afang jamang kaba khunja singna makhoigi khul aduda electric fangkhidabagi awaba wari lirakpada miyamgi thamoi kainaki lengakna miyamda piba scheme amagi damak che thabada changba Aadhaar card amakhak photo state taunanaba power fangdabadagi kamjong district headquarters tamna chatnai khongchat aduda gari atongmal lupa chamanga hangar handagi lupa lising tingdaba yade adum oina photo state copy ama taunanabagi damakta lairaba micham amana lupa lising ama tingli masimak manipurda hojik thokliba thodok amani masigi sumadakta hojik su technology gi matamni ekhoina mobile phone sizinanabagi damak charge tawdaba yade angang sing larik pananabagi damak electric ngalhandaba yade laptop macha ama sizinabagi damak charge tawba tangai fadana leiri Lengaki school khudingmakta mai fangandaba yade I pau tananaba television natraga radio thagatpada electric yaudaba yade asigumba mayam asi amata fangdana khunja sing aduna kayam wana leramgadagi haibasi aikhoigi angamba singna haipetang khanthabiu matang asida panjaningba wafamdi manireda na kumja 1999 da off grid project oina taba mamalda yumthong khudingi solar plate amaga battery amaga piraga miyamda power fangalamba adugumba scheme amaga amuk lairaba chingi khulsingda power pinanaba akhanaba thorang amata honingi lairaba state oibana Sel puthokpa ngamdabagi awabadi mayoknagani adubu ministry dagi akhanaba package ama lawbigera natraga financial sector singdagi sel pugera amadi tawraga power fawbadi fangansi haijaningi Delhi da ka hena leichin thabadagi flight kontra rong cancel tawkre Bharat ki konung New Delhi da leichil ka hena thabana maram oidina miyamna chathok chasin haibadi flight amadi railway service ta akaiba thokle Delhi airport ki pauna hai Delhi Indira Gandhi International Airport tagi paigada flight kontra rong cancel tawki cherak asida Indian Railways ki Delhi division na hai leichil ka hena thaba asina maram oiraga Delhi dagi train gadaba rail gari singdasu akaiba thokle pausina makha tan hai rail gari taraga manga apiba matam dagi pung ahum rom thengthana Train ki amaromda Indian
ꯔꯦꯜꯋꯦꯁꯅ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯗꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯌꯦꯡꯂꯒ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯔꯦꯜ ꯒꯥꯔꯤ 139 ꯑꯈꯟꯅꯕ ꯖꯣꯟ 9ꯗ ꯆꯠꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯔꯦꯜꯋꯦꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯔꯦꯜ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯇ꯭ꯔꯤꯞ 650 ꯆꯦꯟꯒꯅꯤ꯫ ꯏꯁꯇꯔꯟ ꯔꯦꯜꯋꯦꯁꯅ ꯔꯦꯜ ꯒꯥꯔꯤ 13, ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦꯁꯅ ꯔꯦꯜ ꯒꯥꯔꯤ 19, ꯁꯥꯎꯊ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦꯁꯅ 13 ꯑꯃꯁꯨꯡ ꯁꯥꯎꯊ ꯏꯁꯇꯔꯟ ꯔꯦꯜꯋꯦꯁꯅ ꯔꯦꯜ ꯒꯥꯔꯤ 12 ꯆꯦꯟꯒꯅꯤ ꯍꯥꯏꯔꯤ꯫